Tripura ki Manipuri Literary and Cultural Forum na Manipur da avatar basing da tembang kre. Hozik Manipur da thokliba kangluki irang na tongdu leita adreba punsi mahing ama laktuna awana tarba imung sing da Tripura mite kunai ge maike digi Sahitya Academy New Delhi ki member Khustam Birolana luchingwa Manipuri Literary and Cultural Forum Tripura ki mihut mari ki tima ma infal laktuna avatar ba amadi Ashok Apon nanglaba imung kya da sel ki tembang pikre hai na forum asigi General Secretary Khustam Mongol na thadrok pachel Tripura diki lakpa forum ki team asina rims te chattuna ngarang irang asida Ashok Apon nanglaba layang chathariba sing yang singduna mapau hangki amasung ibung ipa ichel mayam ki damakta chiraba matam sida Tripura da akhoi lepli hainduna makhoi bu pukning thogot pikhi mathang de rims ki help unit team da layang liba mayam ki sel ki tengbang khutsinakhi Tripura diki team asina Manipur ki relief camp kaya da si chattuna hak thengnana eng singki amasung sel ki angamba mating su pangki Tripura diki Manipur da laktuna laikhiba irang asida mayum maikei maina chaktuna lepham chapam mahong khangdraba shero amadi torbungi imung kaya da su team asina sel ki mateng pikre Tripura ki mihut mari ki team asina forum ki achangba thobu Maitham Pradeep Singh Hijam Ongwi Sarika amusung N Jamuna Singh asu yauki All Manipur United Clubs Organization Amuko ki President Phoiranjan Nandaluang amadi mahaki Amuko team na forum ki tengbang khongchat asida achoba mateng pangki